Phurupsingbu Kange Khandraba Luchingbasing Miyamgi Mayokta Lei Haina Louroidabagi Maram Leite amadi English Aniga Kungateret ki General Election dadi khu senbiyu. Phurupsingbu Kange Khandraba Luchingbasing Miyamgi Mayokta Lei Haina Louroidabagi Maram Leite core issue asibu nathaiduna namsinduna chatliba Luchingbasing lakadawriba English Aniga Kungateret ki General Election da miyamna achauba para tambirakani haibasi khu senduna leibiyu. Luraba matam asida MMTU na Phurup asi kanjanabagi changsilliba khongjang asibu miyamna makhatana saugatpiyu. Phurup asi kanjanaba leingak thugainaba changsilakpasinga thengainabada saruk yaminasi haina Mitai Maitai Tribe Union gi Cherol amana hairi. Cherol asina hai MMTU na Mitai Maitai bu Indian Constitution gi schedule lista yauhanduna Phurup asibu kanjanabagi damak India leingak ki Luchingbasing loinana Phurup Kanglup ki lining gi Luchingbasingga unaduna ihau khongjang asibu saugatpinaba amadi yausin biraknabagi damak miyoi tarana saba khongbu ama athubada chatnaba sem saba loire. Khongsat asina Maitai singi hauzik oiriba geopolitics amadi matam kharagi matungda oirakadoriba saktam kayabu mayek sengna khanghalugani. Loinana lamdam asida yelhau nataba illegal migrants sing ST list amadi voter list ta lana hapchinduna yelhau Phurup singda pirakliba chaitheng sing loinana Maitai singi mathakta landaraktuna leibak thugaina bachangsilakleba khongthang sing sigi matangda mayek sengna paudamduna khanghalugani hairi. India da punsinduna thambikhraba Maitai singi oirakliba geopolitics yenglaga isa kanjanabagi amata ngairaba lambidi Maitai singna ST list ta chanduna constitution gi ngaklau piba haibasi natana atopa lambi leite. Luraba tanja asida Manipur lengakna chauna nathaiduna leiri. Mari makhong samnadaba wafam kaya puthoktuna ihau asibu lana uhannaba hotnari. Manipur gi Chief Minister na hauzik Maitai singi mathakta kuki singna landarakliba asigi matangda tongan mawafam kaya fongdokhraba matungda lan asi handak amuk inauna Maitai singbu ST lista changadamani haiba High Court ki ruling amadagi thokhalakpani haina PTI na lauba video interview amada fongdorakiba wafam asi yamna laibak thibani. Hauzik Maitai singna ST list chanmada yetnaba amata leite. Kanagumba Phurup amatana yetpagi rights leite. Masidi aikhoigi bird right ni Section kharadagi Maitai na ST lista chanmagi matangda yaningdaba wafam khara fongdorakiba leirabasu madu kupna thijilubada politician khara na lana lamjingduna insilamba ngakta oiramki. Maitai gi ST gi issue asibu power politics amadi vote bank ki politics ta ngauraga leiba power paibasingna Phurup asibu khongoinaraga nathaiduna lakhibani. MMTU gi handaki khongsat asi aikhoigi luchingbani haina power paiduna leiriba mihut singna matam sangna thagoiraktabadagi national gi thakta taksinba amadi campaign taunaba chatpani. Aikhoigi Luchingbasingna Phurup asigi hingba sibagi maru oiba core issue asibu nathaiduna chatli. Makhoi khara khaki hauzik oiriba nungayaifaba punsirol adukhak yenglaga Phurup asigi miyambudi hangatna yengba ngamdri hainasu Cherol asina makhatari.